ngasi di akoina na hangagi sine monda adi nangaina mana hangbani ngasi na akoina hangagi sine ba hangdoisina kamain tawgeda akoigi manipur da laije kai maram gino ada kakaza kauro adu chak samina regena adu mai samina bada aina chakom chamas illaga myam je social sa ubyamani aina chakom ani hum khak illi adu da puk laga somaina nuksiba friend khara phangya bada yam nuksiba memory myam pusat to ha tara samda aduga magi heroine premita aina kawe yam ikai galle ma aduna samna ha sinjamai 360 ki ajit ki mong dani ma se puja kamain tawgeda aije manipur dagi thado chattore aduna sumai nambani khopane aina atang wakhan je nangai kalam do wakhan je khang nungsi farwa kaina manipur thadok tore kaina haibu ngai gibje karino ba aidi yamna nungai giba aidi mamangda release kiba saksana ba me amri dana ko pura rare question ang ji nungai ba ngata pakom na piningai leki asai bai nungai ba aduna sibananda ne ko manipur da la pojida awan nungai je kai kitang hairo ba wa nungai de ne su ki badagi habi ai ga nang koi doni hai ra dei aina pok janing ha kaka ai chak kau deni kaka boina cha doni koi ko adu ma dong daw yam na de ni mini ni Allah oh nama si foto mana biro de mazu namse lao nang su da na biro ah sa sila ah pamolo da ai so ngang lo pam la sa na hum na kitang na minaro tawdrida la noi mi amone ko lawa ge isa gi kam kan phang no khang de pamolo la suras ki khara pam Baru yun dah mulai bro. atu Kaya lagi. kaida la 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 Yang mana ini? si bana Calon lain nungai mana tro? Calon nungai bisa kah? yang question ang do ri pemta nang di hangwai la tan mutal le ai ngoda wa ne impact tv se tau do le sibong lo gitu song ni maming se kari ba abhijit yes kaida abhi to mane pur la ko je mata karam na la ke bano adi semua sam na chawrak na kaida lo phom lo betul 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 horo record to horo mamak to like o ga sa ho ra sa okay nah happy sum ham betul sum hai ron ro emen tadi Yang free ini dah sana. wayo sum bit ko mel adi leidra ko yes mayam nga si je ai gi nuksira ba marup liyo ko mayam nai blog ta hanjin nanjin ni mayam ra uramani usu khini ke gi na di am nuksira marup mo ere adu mana khwai nungai je je khoi gi thong tha ga mayam ne ko pija ba si am harau je hai ta re akhoi ne wi sa gi sen khele lo sil la ga khoi to na sa na ho nei ba mana bu dom thong tha ga khoi mayam je kau ra ga ne pullaga pija na ba yam nuksiba ma hai ta ra ko lakko kuding mayam ra pulle adu ngasi gi blog sene kitang ni interesting hoy ne mana pa ma jai na question kara hang ni ha ba ko question jina loi na mak suna ba ha kanya myam pun na ko mai party loi pulle ha ta ra ka ko loi khangna re hujik se aina asam da gi orju chingtare la so atopa state orju hujik se ha ba di samna loi isi nau du mai wari am free hoina ra ba ta ra ko adu ga loi pulle sidai ji ga ga lak mi na ba da ha kana sura so sibana no loi pulle adu ga moina hang ni je aina hujik manipur je खानी ले थारोक तो रे को हमका मथंग ला खानी पर हुजी के दिया हम चट तारा ने तो ना चलम चटरी मांग दा हंडा की ngasi की कंटेंट ने को चाक चादरी मांग दा वारी खरा साना से आइबा वारी से न मोय ना ओंदा का के ने हम हनी है अदो का हम दोई खंग रे ai से खोम गे ना थांग तो न फेंग ले रे बने अदो दि ngasi की इंटरव्यू से ai ngoda ni तो रे का छरा माय कमो दो where is one mic ओ 한국 거나 나 한국 너 si पारे गाना से mas puriti pacha re ngasi na le posta hai saya video nam ne ada tu ani lela mati adu nei je ai le liyo ge purisi am pa me me khang ne green jam pa me to white chi le adu mana je na sa ro sin
aduga ina haije nang gai gadi marup ni ko chapana bali le sumina nongna ni ai leke am putina ko mani partner ne aina haije nang si karma dukan ne lei no adu dei chapana na lei gi sin mana haije size le hodre si khata gai aduga to map tare ma si one piece ne mal ni pai question 거기 걔노니다 한가이 디고 거기 waro bidra gadi mai se swai pa 텔러기 habiro 아따이 때 한가이 마기 블록 넘어 나트라가 때 맴 잡은 것도 많아다 항해봐 아코이는 콤네 아코이 콤방나 호드나 만도 항가로 생기죠 ngasi디 아코이는 항가기시네 뭔가 아이디 한가이나 마나 항버니 ngasi네 아코이는 항가기시네바 항도이시나 그만 tawgeda 거기 मणिपुर लाइजे कई मरम गिनो हाबिदो हाना अमतंग हाबिरो बाबुगो nang yo to question na lo अते मथंग मथंग हाकी wali hok dangai ni manipur lak pai khwai chau maram je ai gi cha thoibi ko myam na si khang bi re ko ma se cancer na ba dagi ai ju khangi ko hojik ti haibe are han di mana video di yeng bani na angang duna dum as kaka gi video yeng ga matam na len bani na ai cancer ko cha pan be ya de comment da baw da mina ha ko pan be ya de aduna khwai maru oi na ai khangi ge cha thoibi gi matam ji am tension le aduna ma se ai na thengna hogdana lai ki ta pata ga di am pelau ro aduna manak ta phammaga इचाजे कोलगा लून तव फंगजाउबा पाइ फंगौबा अदुगा यारगदि कोइथोकु पुबियौबा अदमाइना प्लान म्याम लेमि अदु कोइबगी प्लान जु फ्लॉप चारेगी दाउ यादबगी अदुगा सामिनबे प्रोग्राम सु याखे थरे अदुगु लाइबक फबमना इचा थोइबिजिना असुकि मतिक एमदा खनबि हाबदा माना ममा काका दो याम मजर बने ना बु फब ngaibada अदु ngasi kitang hakchang ji nungai hospital de काका जे कौरो अदुगा चाक सामिना रेगेना अदमाइ सामिना बदा आइना चाखोम चामस इल्लगा म्याम जु सोर्सल से उरगमनि आइना चाखोम अनि हुम खक इल्ली अदुदा दम पुक थन गरे मा मरम यामना चाबे यादे माइ लंग्स ता कैंसर से चावपनि नको अदमाइ तोना मागा मिकुप खरा आइना फंगौबसे अदुगा हादि सामिना फंगदसो अदमाइना फंगौबसे ai si aina decision louba yam pele na khalle aduga plus mathang da haigana khoi relief camp da leiba ima sing unaningba aduni hane sin thungnaba loina manipur pumbagi relief camp ai chatpa ngamaude ko adudi ai ngamde hai tare 30 90 days ta na loina cover da mom da ta nukti ki salaga su ai ona ju potha ba ma changi yot ki khong ji yam chatpa wai me daily tor ko yam wai ta aduma leire adu matungna I nungsira ba subscriber ima aduga khoi gi ai gumba disabled society hai tare ko mit udaba gumba khongkut soiba isinau ke amlei khoi muslim isinau do hera every adu ma leite ko adu unaning ba sing do ai gon amna message tar pa paulo ko adu ma leire adu ga khwai atang ba subscriber macha mak ni khallaga ina ada lei kana pau adum louba kari da wat khidrage hana dum nuksina moina hena chingsilak pa hen bane ba tar adu matung da amka sida lakkan da su aina ufaradi adum aigi mi thokani ai do khangi aduna samna ha da lio khoi myam se ai kombo ko bo ko hande sukang khangna de hadak laga si khangna re aina si khongcha che lak pagi ni se laga somaina nuksiba friend khara phangya bada yam nuksiba memory nam pu chat to ha tara samda aduga magi heroine premita haine ko yam ikai galle ma aduna samna ha sinjama 360 ki ajit ki mong dani ma se ma thok loi aduga ma thong thak ko loi taro kani ma loi ko bul yeng sili aduga ma masakti utpa ya da adana noi myam unaba aduga haidi aina leire ge mi je ti gi khangnar ko se mayam ma ima ichi naw thingnar ko se si once life ta mayam ma relation myam ma relative thamma lei nungai ba gi si gi khunungai je masi si gi dam kan hai tare thawai na myam ge punba lakke lakpa ngasi khangnai अतो तौबुदी आइगी सिना मरक थन हाइतारे को आइगी अहमदा आइगी लाइफ से जो हाइतारे को कोइगी इमानबजे थोइदोंग आइगी दियम ले एक्टिव मरमदे मतमदा आइजो पेशम से यम पाइबा अदि केनोले बैकग्राउंड यम फजर प मिने तब अदो आइगी फ्रेंड हारगना अखोइगी मरुइना पाइखोंबा को अदि बरुन अदि बोय होइजे मोइजे यामना आइगी फ्रेंड ओरा पाइतारे मोइजे कमाइ तो को फ्रेंड हो हेम तमदा कोइना इमाना मैम तिनरे इजे इमाना मैम तिनरा को ज अखोगी मोइजे पैसा पारम दे बरुन सिजे पैसा पारम दे आई खंगदे मा सिबुक्ता माक के दोगे जो आई खंगदे बको अदुबो लुरिदि आई ngasi तिनरा को मा थबम चमिनरा को आई जे नारगा लैब नत्रगा आई सिदरो बको कैसु आई हुंतु मसत कदो इमाना मुना तदमाना yamna close oiba imana maneba ado aina sigumba imana je khara yana phangadi phagani kan aina khan bai tare ko ado asengodi moi amani tang leiram bai tare imana me am chakre ado sigumba wakhallon je thoidong leite ba ado moi paikon je true friendship am phangba yam tang hai tare huji ade paikon na film tawdri mamang ju film gi wazar ko khula puja khoi sei
ꯇꯔꯥꯅꯤꯄꯥꯟ ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯃꯣꯏ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯄꯁꯦ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯀꯩꯅꯣ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯐꯥꯎꯗꯤ ꯏꯃꯥꯟꯅꯕ ꯂꯩꯍꯧꯔꯤꯁꯦ ꯃꯣꯏ ꯈꯛꯇꯪ ꯂꯩꯍꯧꯋꯦ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯔꯒ ꯐꯖꯅ ꯁꯤꯌꯔ ꯇꯧꯔꯒ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯏꯇꯥꯎ ꯕꯣꯕꯣ ꯐꯪꯉꯦꯀꯣ ꯏꯇꯥꯎ ꯕꯣꯕꯣꯁꯨ ꯀꯨꯏꯔꯦ ꯇꯤꯟꯅꯔꯛꯄ ꯑꯗꯣ ꯃꯥꯁꯦ ꯑꯩꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯜꯂꯛꯀꯅꯤ ꯑꯩꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯆꯦꯟꯅꯤꯀꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕꯁꯨ ꯃꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯎꯗꯧ ꯃꯥ ꯌꯥꯎꯗꯧ ꯑꯗꯦ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯑꯗꯩ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯅꯪꯒ ꯑꯩꯒ ꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯆꯥꯒꯦꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯕꯣꯕꯣꯁꯦ ꯌꯥꯎ ꯇꯥꯅꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗ꯭ꯔꯗꯤ ꯃꯥꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯧꯔꯣꯏꯗꯣꯏꯕ ꯁꯤꯛ ꯐ꯭ꯔꯦꯟ ꯃꯔꯛꯇ ꯃꯣꯏꯅ ꯄꯨꯔꯥ ꯆꯦꯠꯅ ꯂꯩ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯈꯤꯇꯪ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯂꯩꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯑꯗꯨ ꯏꯇꯥꯎ ꯑꯣꯏꯅ ꯀꯧꯅꯔꯦ ꯍꯦꯃꯟꯇꯀꯣ ꯃꯥꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯕꯨ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯦꯡꯅꯔꯤꯁꯦ ꯑꯩꯁꯦ ꯁꯤꯗꯒꯤ ꯏꯇꯥꯎꯁꯤꯡꯁꯦ ꯂꯣꯏꯔꯗ꯭ꯔꯥꯅ ꯈꯟꯕꯗꯒꯤꯗꯤ ꯏꯇꯥꯎ ꯑꯕꯤꯖꯤꯠꯁꯦ ꯌꯥꯝ ꯅꯧꯅ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯂꯥꯞꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯨꯝꯁꯤꯁꯨ ꯅꯛꯅ ꯂꯩꯔꯛꯄꯁꯦ ꯍꯟꯗꯛꯀꯤ ꯑꯗꯩ ꯈꯤꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯗ ꯇꯠ ꯍꯥꯏꯅꯕ ꯌꯥꯕꯁꯦ ꯁꯨꯝ ꯑꯩꯒꯤ ꯑꯃ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯇꯥꯎ ꯌꯥꯝ ꯉꯁꯤ ꯃꯥꯒ ꯑꯩꯈꯣꯏꯒ ꯄꯨꯜꯂꯛꯏꯁꯦ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯀꯛꯆꯤꯡꯗꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯕ ꯌꯥꯏꯕꯁꯨ ꯈꯪꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯔꯨꯝ ꯔꯦꯟ ꯄꯤꯔꯛꯄꯁꯨ ꯑꯩ ꯏꯝꯐꯥꯜ ꯃꯌꯥꯏꯗ ꯂꯩꯇꯕ ꯌꯥꯗꯦꯅ ꯄꯦꯁ ꯃꯌꯥꯝ ꯈꯪꯅꯔꯕꯅꯤꯅ ꯑꯩ ꯐꯠ ꯐꯠ ꯂꯥꯎꯅ ꯂꯣꯏꯅ ꯔꯣꯟꯗ ꯅꯪꯉꯤꯕ ꯏꯝꯐꯥꯜ ꯃꯌꯥꯏ ꯂꯩꯕꯁꯦ ꯁꯣꯟꯗ ꯄꯨꯡ ꯑꯃꯒꯤ ꯒꯦꯞꯇꯣ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅꯁꯨ ꯑꯩꯅ ꯁꯤꯗ ꯏꯁꯇꯦ ꯇꯧꯔꯤꯅꯦꯕ ꯅꯣꯏ ꯃꯌꯥꯝꯒ ꯅꯠꯇ꯭ꯔꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯑꯣꯏꯁꯨ ꯂꯥꯞꯅꯈ꯭ꯔꯦ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯤꯇꯪ ꯇꯤꯟꯅꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯦ ꯈꯟꯗ꯭ꯔꯦꯕ ꯑꯉꯥꯡ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯒꯤ ꯋꯥꯈꯜꯗ ꯑꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯍꯥꯟꯁꯤꯗ ꯑꯩꯅ ꯋꯥꯈꯜꯁꯦ khitang ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯃ ꯂꯩꯌꯦꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯇꯥꯎꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯗꯌꯥꯟꯗ ꯍꯣꯏ ꯄꯨꯟꯕ ꯅꯨꯃꯤꯠꯁꯦ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯑꯦꯕ ꯏꯇꯥꯎꯅ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯅꯝꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯉꯥꯛꯇꯪ ꯋꯥꯈꯜꯁꯦ ꯅꯍꯥꯟꯒꯩ ꯈꯜꯂꯝꯗꯕ ꯋꯥꯈꯜꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯣꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯀꯥꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯊꯪꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯏꯇꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃ ꯌꯨꯝꯕꯣꯛꯇ ꯉꯥꯛꯇꯪ ꯌꯧꯔꯨꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯐꯖꯒꯗ꯭ꯔꯅ ꯈꯜꯂꯦꯕ ꯌꯨꯝ ꯆꯠꯂꯨꯒꯦ ꯕ꯭ꯂꯣꯛꯇ ꯅꯝꯅꯅꯤꯀꯣ ꯌꯨꯝ ꯐꯥꯎꯗ ꯆꯠꯆꯔꯨꯒꯦꯅ ꯄ꯭ꯂꯦꯟ ꯅꯨꯡꯉꯥꯏꯕ ꯄ꯭ꯂꯦꯟ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯞꯄ ꯃꯥꯟꯗꯦꯗ ꯅꯛꯅꯕ ꯃꯥꯜꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯍꯥꯔꯠꯇ ꯐꯥꯎꯔꯝꯕꯗ ꯐꯥꯎꯔꯝꯃꯣꯏꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯏꯇꯥꯎ ꯆꯠꯈꯤꯗꯣꯏꯅ ꯅꯨꯡꯁꯤꯗꯧꯔꯕ ꯑꯗꯨꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯏꯇꯥꯎꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯉꯁꯤ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯈ꯭ꯋꯥꯏ ꯋꯥꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯦꯕ ꯑꯗꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯦ ꯏꯇꯥꯎꯅꯁꯨ ꯈꯪꯉꯝꯒꯅꯤ ꯚꯥꯞ ꯇꯥꯔꯦꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗꯣ ꯑꯗꯨꯃꯅ ꯁꯥꯏꯠꯇ ꯊꯝꯈ꯭ꯔꯣ ꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯜꯂꯛꯏꯕ ꯒ꯭ꯔꯨꯞ ꯄꯨꯜꯂꯛꯏꯁꯤꯗ ꯏꯇꯥꯎꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩ ꯂꯩꯒꯦꯗꯣ ꯑꯗꯨ ꯑꯝꯇꯪ ꯍꯥꯟꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯅꯣꯏ ꯃꯌꯥꯝ ꯄꯨꯟꯕꯁꯤꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯪꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯩꯅꯁꯨ ꯍꯦꯟꯅ ꯄꯨꯅꯤꯡꯉꯤ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯪꯆꯤꯠ ꯁꯪꯒꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯄꯨꯜꯂꯤꯈꯩ ꯅꯣꯏꯒ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯐꯕ ꯐ꯭ꯔꯦꯟ ꯈꯔꯗꯤ ꯑꯩꯁꯨ ꯍꯟꯗꯛ ꯐꯪꯉꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯄꯤꯛꯏꯉꯩꯗꯩ ꯃꯌꯥꯝ ꯇꯤꯟꯅꯔꯛꯏꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯤꯟꯅꯔꯛꯑꯒꯁꯨ ꯑꯩꯁꯨ ꯇ꯭ꯔꯨ ꯐ꯭ꯔꯦꯟꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯡꯗꯁꯨ ꯂꯩ ꯃꯩꯇꯩꯗꯁꯨ ꯂꯩꯀꯣ ꯑꯇꯥꯡ ꯑꯇꯥꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯑꯦꯌꯥꯔꯄꯣꯔꯠ ꯐꯥꯎꯗ ꯊꯤꯟꯕꯤꯔꯤꯅꯤ ꯅꯪꯗꯧꯅ ꯐ꯭ꯔꯦꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯡꯁꯤꯡꯅ ꯑꯗꯨꯅ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯤ ꯑꯗꯨꯅ ꯐ꯭ꯔꯦꯟ ꯑꯐꯕ ꯑꯃ ꯐꯪꯕꯁꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯐ꯭ꯔꯦꯟ ꯍꯥꯏꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯦꯅꯤꯐꯤꯠꯇꯤ ꯌꯥꯝ ꯊꯤꯔꯦ ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯑꯣꯏꯔꯒꯗꯤ ꯅꯪ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯉꯁꯤ ꯇꯤꯟꯅꯩꯁꯦ ꯅꯪ ꯅꯦꯕꯅꯦ ꯅꯣ ꯕꯦꯅꯤꯐꯤꯠ ꯅꯪ ꯅꯦꯕ ꯄꯥꯏꯈꯣꯝꯕꯗ ꯊꯕꯛ ꯊꯥꯗꯣꯛꯂꯛꯏ ꯂꯣꯏꯅ ꯊꯕꯛ ꯊꯥꯗꯣꯛꯂꯛꯏ ꯁꯨꯔꯦꯁ ꯐꯦꯃꯤꯂꯤ ꯊꯥꯗꯣꯛꯂꯛꯏ ꯂꯣꯏꯅ ꯁꯤꯁꯦ ꯅꯨꯡꯁꯤꯕꯅꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯨꯂꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯒ ꯄꯨꯟꯈꯤꯕ ꯐ꯭ꯔꯦꯟꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯐꯠ ꯂꯥꯎ ꯀꯥꯏꯅꯔꯣꯏꯅ ꯈꯜꯂꯦ ꯁꯤꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯂꯥꯞꯅ ꯂꯩꯔꯦ ꯑꯗꯨꯝ ꯂꯥꯛꯄꯒ ꯑꯗꯨꯝ ꯇꯥꯁꯇ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯥꯞꯈ꯭ꯔꯦ ꯍꯥꯏꯁꯨ ꯅꯣꯡꯃꯗ ꯐꯣꯟ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯃꯇ ꯅꯠꯇ꯭ꯔꯕꯅꯤna ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯄ ꯂꯝꯕꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯏꯁꯇꯦꯟ ꯑꯣꯏꯅꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯏꯁꯇꯦꯟ ꯑꯣꯏꯗ꯭ꯔꯁꯨ ꯑꯋꯥꯕ ꯃꯇꯝꯗꯗꯤ ꯏꯁꯇꯦꯟ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯄꯣꯁ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯁ ꯗꯦꯃꯣ ꯅꯪꯒ ꯃꯥꯔ ꯀꯅꯥꯅꯣ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤꯀꯣ ꯑꯗꯨ ꯃꯇꯥꯡꯗꯨꯒ ꯂꯥꯛꯄ ꯉꯝꯃꯒꯗꯤ ꯂꯥꯛꯄꯤꯔꯒꯗꯤ
ꯑꯗꯨꯗꯩ ꯁ꯭ꯇꯦꯟ ꯑꯣꯏꯗꯣ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏꯗꯩ ꯅꯨꯡꯁꯤꯕ ꯈ꯭ꯋꯥꯏ ꯑꯇꯥꯡꯕ ꯐ꯭ꯔꯦꯟꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯇꯣꯞꯄ ꯕꯥꯔꯗꯦ ꯅꯨꯡꯗꯤ ꯑꯗꯨꯗ ꯂꯨꯍꯣꯡ ꯈꯣꯡꯕ ꯂꯥꯡꯕꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯔꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯋꯥꯕ ꯃꯇꯝꯗ ꯂꯦꯞꯄꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯋꯥꯕ ꯑꯣꯏ ꯂꯩꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯂꯥꯛꯄꯗꯣ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯆꯠꯂꯛꯄꯁꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯃꯥꯏꯛꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯥꯅꯤ ꯌꯥꯅꯤ ꯅꯪ ꯀꯃꯥꯏꯅ ꯇꯥꯗ꯭ꯔꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯀꯔꯤꯅꯣꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯔꯤꯂꯤꯁ ꯆꯠꯈꯤꯕ ꯆꯥꯛ ꯆꯥꯅꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯄꯨꯔꯥ ꯔꯦꯌꯔ ꯀꯣꯏꯁꯟ ꯑꯃꯁꯤꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕꯩ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯄꯥꯎꯈꯨꯝꯗ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯦꯡꯕꯩ ꯅꯨꯡꯉꯥꯏꯕꯩ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯝꯃꯦꯕ ꯑꯩ ꯑꯣꯞꯁꯟ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯤꯃ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕꯩ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯗꯨꯒ ꯑꯩ ꯑꯁꯤꯒꯨꯝꯕ ꯃꯤꯅꯦ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗ ꯐꯪꯕ ꯇꯥꯔꯁꯨ ꯑꯗꯨ ꯑꯩ ꯁꯨꯡ ꯎꯠꯂꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯣꯚꯔ ꯑꯞ ꯇꯧꯔ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯑ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕꯒꯨꯝꯕꯀꯣ ꯍꯥꯏꯗꯣꯛꯑ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗ ꯍꯥꯏꯔ ꯉꯁꯥꯏ ꯒꯦꯠꯇꯒ ꯂꯩꯔꯝꯗꯅ ꯃꯌꯥꯝꯅ ꯀꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯏꯈꯣꯝꯕ ꯀꯧꯕꯗꯣ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯑꯩ ꯅꯨꯡꯁꯤꯕ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥ ꯔꯨꯝꯗ ꯐꯥꯎ ꯌꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯂꯥꯛꯇꯅ ꯉꯥꯏꯗꯅ ꯂꯣꯏꯔꯦ ꯔꯨꯝ ꯑꯩ ꯈꯜꯂꯦ ꯑꯣ ꯑꯩ ꯈ꯭ꯋꯥꯏ ꯊꯦꯡꯉ ꯃꯥꯜꯂꯦꯀꯣ ꯏꯗꯤ ꯀꯥꯏ ꯃꯤꯅ ꯀꯧꯔꯒ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯀꯣꯛ ꯊꯥꯗꯔꯛꯄꯅꯦꯕ ꯑꯩꯅ ꯅꯪꯒꯤ ꯋꯥꯊꯤ ꯈꯪꯉꯤ ꯅꯪ ꯖꯧꯐꯥꯎ ꯌꯧꯔꯝꯃꯣꯏ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯌꯧꯕꯗ ꯉꯥꯡꯉꯣ ꯂꯥꯛꯀꯥꯟ ꯌꯧꯐꯥꯎ ꯌꯧꯔꯝꯗꯦ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯩꯉꯣꯟꯗ ꯋꯥꯔꯨꯏ ꯑꯩ ꯂꯥꯛ ꯂꯣꯏ ꯌꯧꯁꯤꯜꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣꯏ ꯁꯤ ꯌꯧꯔꯤꯁꯤꯡꯁꯦ ꯃꯤꯡ ꯑꯃꯇꯪ ꯍꯥꯟꯅ ꯇꯧꯒꯦꯅ ꯑꯗꯨꯒ ꯌꯦꯁ ꯃꯌꯥꯝꯁꯨ ꯈꯪꯅꯕ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯣ ꯁꯣꯝ ꯆꯠꯈꯤꯕ ꯃꯤꯗꯨ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣ ꯀꯦꯃꯦꯔꯥꯅ ꯃꯁꯥꯅꯗꯤ ꯁꯦꯟꯁꯔ ꯌꯥꯎꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯛꯇꯅ ꯈꯨꯠꯅ ꯈꯤꯇꯪ ꯃꯥ ꯑꯝꯇ ꯏꯟꯇ꯭ꯔꯣ ꯇꯧꯍꯟꯕꯤꯌꯨ ꯑꯣ ꯌꯦꯁ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯏꯟꯇ꯭ꯔꯣ ꯄꯥꯝꯃꯦ ꯅꯪꯒꯤ ꯏꯟꯇ꯭ꯔꯣ ꯄꯥꯝꯃꯦ ꯁꯤꯗ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯑꯗ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯁꯦ ꯎꯠꯇꯔꯦꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯥꯅ ꯏꯀꯥꯏꯕꯗꯤ ꯏꯀꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯀꯩꯅꯣ ꯍꯥꯎꯅ ꯇꯧꯁꯦ ꯉꯁꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯟꯇꯔꯚꯤꯌꯨꯅꯤ ꯅꯪꯒꯤ ꯏꯟꯇꯔꯚꯤꯌꯨꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤꯅꯤ ꯏꯟꯇꯔꯚꯤꯌꯨ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯇꯦꯟꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯟꯁꯦ ꯁꯤꯕꯥꯅꯥꯅ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯩ ꯉꯁꯤꯗꯤ ꯁꯤꯕꯥꯅꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁ꯭ꯇꯦꯟ ꯑꯃ ꯄꯨꯔꯛꯀꯦꯅ ꯃꯥꯒ ꯍꯥꯏꯐꯦꯠ ꯁꯥꯏꯖ ꯃꯥꯟꯅꯕ ꯁ꯭ꯇꯦꯟ ꯑꯃ ꯄꯨꯔꯛꯄꯅꯦꯕ ꯑꯩꯀꯣ ꯑꯗꯨꯅ ꯅꯪ ꯃꯥꯕꯨ ꯎꯐꯪꯉꯤꯅꯤ ꯐꯪꯉꯦ ꯑꯗꯨꯅ ꯁꯤꯕꯥꯅꯟꯗꯅꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯀꯩ ꯈꯤꯇꯪ ꯍꯥꯏꯔꯛꯑꯣꯕ ꯋꯥ ꯅꯨꯡꯉꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤꯡꯁꯨ ꯂꯥꯛꯄꯗꯤ ꯗ꯭ꯔꯥ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯁꯤ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯖꯩ ꯅꯠꯇꯕ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯏꯁꯦ ꯂꯩꯔꯣꯏ ꯆꯠꯇ꯭ꯔ ꯑꯣꯏꯔꯗꯤ ꯍꯥꯏꯗꯤ ꯁꯝꯅ ꯑꯗꯨꯝ ꯍꯥꯏꯌꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯒꯥꯏꯕꯗꯤ ꯌꯥꯗꯦꯕ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯌꯦꯡꯅꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯕꯥꯅꯟꯁꯦ ꯑꯩꯒ ꯃꯅꯤꯄꯨꯔꯗꯤ ꯍꯟꯗꯣꯔꯦ ꯑꯗꯨ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯂꯩꯍꯧꯗꯣꯔꯦ ꯁꯤꯁꯤ ꯌꯥꯔꯣꯏꯀꯣ ꯁꯤꯗꯩ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯌꯥꯔꯦ ꯅꯪꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯊꯠ ꯂꯩꯔꯝꯗꯅ ꯈꯜꯂꯣ ꯂꯩꯔꯝꯕꯤ ꯇꯋꯥꯏꯗꯨ ꯑꯗꯩ ꯍꯥꯏꯒꯦꯕ ꯊꯠꯈꯤꯕꯗꯨꯗꯤ ꯑꯩꯗꯤ ꯁꯤꯗ ꯍꯥꯏꯀꯣ ꯅꯪ ꯄ꯭ꯂꯦꯟ ꯇꯣꯡꯀꯥꯟꯗ ꯀꯞꯄ ꯈꯣꯠꯄ ꯇꯧꯕ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯕ ꯏꯀꯥꯏꯌꯦꯕ ꯑꯗꯣ ꯊꯠꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯦꯕꯀꯣ ꯁꯤꯗ ꯊꯠꯄꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯤꯟꯇꯣꯛ ꯌꯥꯏꯑꯕ ꯑꯥꯗ ꯚꯨꯒꯗꯕ ꯑꯃ ꯂꯩꯔꯝꯕꯅꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯑꯗꯨꯁꯨ ꯑꯥꯒꯤꯗꯨꯅꯤ ꯑꯥꯗꯗꯤ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯃꯣꯏꯕꯀꯣ ꯂꯩꯇꯦ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯗꯤ ꯍꯟꯗꯛ ꯌꯥꯝ ꯃꯥꯁꯦ ꯂꯨꯗꯤ ꯂꯨꯏꯌꯦ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣꯗ ꯑꯥꯗꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯁꯤꯗꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩꯔꯤꯀꯣ ꯐꯖꯅ ꯇꯧꯕꯤꯒꯅꯨꯅꯦ ꯑꯃꯨꯛ ꯂꯥꯜꯂ ꯈꯟꯈꯤꯅꯤ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯦꯅ ꯑꯗꯨꯒ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯗꯣ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯁꯤꯕꯥꯅꯟ ꯃꯥ ꯂꯥꯛꯄꯗꯒꯤꯅ ꯃꯅꯤꯄꯨꯔꯗ ꯑꯦꯚ꯭ꯔꯤ ꯚꯤꯗꯤꯑꯣ ꯃꯥꯅ ꯅꯝꯕꯤꯔꯅꯤ ꯇꯟꯒꯦꯔꯥ ꯇꯜꯂꯣꯏꯒꯦꯔꯥ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯒꯦꯔꯥ ꯑꯦꯅꯤꯍꯥꯎ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯏ ꯈꯨꯠꯀꯁꯦ ꯆꯠꯂꯒ ꯁꯥꯟꯅꯗꯣꯏꯅꯦ ꯁꯤ ꯇꯧꯕꯤꯅꯦ ꯑꯩ ꯑꯍꯥꯟꯕ ꯁꯤꯕꯥꯅꯗꯤ ꯑꯥꯗꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯩ ꯑꯗꯨꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯀꯩꯀꯩꯅꯣ ꯑꯝꯇ ꯍꯪꯕꯤꯌꯨꯁꯦ ꯑꯥꯗ ꯂꯥꯛꯄꯅꯦ ꯑꯥꯗꯒꯤ ꯂꯥꯛꯃꯤꯟꯅꯕꯅꯦ ꯁꯤꯕꯥꯅꯟꯁꯦ ꯍꯣꯏ ꯍꯧꯖꯤꯛ ꯈꯪꯂꯝꯃꯣꯏ ꯐꯥꯏꯇ ꯍꯧꯖꯤꯛ ꯈꯪꯉꯤꯁꯦꯕ ꯈꯪꯗꯦ ꯍꯥꯟꯅ ꯑꯩ ꯈꯜꯂꯤꯁꯦ ꯆꯔꯥꯡꯄꯇꯤ ꯑꯉꯥꯡꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯕꯣꯌꯥꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯔꯥꯄꯥꯠꯔꯣꯝꯗꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯤ ꯑꯁꯤ ꯈꯨꯠꯀꯤ ꯑꯃꯨꯛ ꯔꯤꯍꯟꯕꯒꯤ ꯊꯥ ꯑꯍꯨꯝ ꯂꯩꯔ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯇꯥꯎꯁꯦ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯔꯦ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯊꯥ ꯑꯍꯨꯝ ꯍꯥꯏꯕ ꯅꯠꯇꯦ ꯃꯥ ꯃꯔꯤ ꯃꯉꯥ ꯍꯥꯏꯕ ꯊꯥ ꯃꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯣꯏꯗꯕꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯦꯕ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯦ ꯑꯗꯒꯤ ꯌꯥꯝꯅ ꯍꯪꯅꯤꯡꯉꯤꯗꯤ ꯑꯩꯅꯀꯣ
ꯑꯗꯨꯒꯤ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯎꯕꯁꯦ ꯃꯥꯅ ꯂꯩꯒꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯀꯣꯜꯂꯒ ꯚꯤꯗꯤꯑꯣ ꯑꯃ ꯎꯏꯌꯦꯕ ꯑꯩꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯥꯀꯟꯗ ꯍꯥꯟꯅꯒꯤ ꯆꯥꯛ ꯏꯟꯕꯒꯤ ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯈꯨꯠꯀ ꯇꯧꯔ ꯇꯧꯕꯗ ꯇꯨꯕ ꯆꯨꯡꯕꯗ ꯌꯦꯡꯕꯗ ꯑꯩ ꯈꯜꯂꯦ ꯊꯣꯏꯕꯤꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯈꯤꯕꯅꯣ ꯀꯥꯟꯗ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯈꯪꯅꯤꯡꯕ꯭ꯔꯥ ꯏꯁꯥꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯣꯏꯕꯤꯁꯦ ꯅꯥꯔꯦ ꯈꯪꯕꯗꯩ ꯃꯃꯥꯅꯀꯣ ꯃꯃꯥꯅꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯁꯦ ꯎꯕꯗꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯣꯡꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯃꯥꯏ ꯈꯣꯡꯁꯦ ꯀꯛꯄ ꯇꯥꯔꯅꯤ ꯍꯥꯏ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩ ꯊꯣꯏꯅ ꯈꯪꯅꯖꯒꯦꯅ ꯕ꯭ꯔꯗꯔꯒ ꯇꯥꯟꯅꯔꯛꯄꯅꯤ ꯍꯥꯏꯌꯦꯕ ꯑꯩꯅ ꯐꯣꯇꯣ ꯑꯝꯇ ꯌꯦꯡꯒꯦꯅ ꯌꯦꯡꯉꯦ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯦ ꯀꯛꯈ꯭ꯔ ꯃꯇꯨꯡꯗ ꯄꯣꯁꯇꯦꯇꯤꯛ ꯂꯦꯞ ꯍꯥꯞꯄꯒ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯆꯠꯄ ꯉꯝꯒꯅꯤ ꯃꯥꯗꯤ ꯑꯉꯥꯡꯁꯨꯅꯤꯅ ꯌꯥꯝ ꯊꯨꯅ ꯍꯩꯒꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯃꯃꯥꯅꯁꯨ ꯆꯥꯎꯔꯥꯛꯅ ꯑꯩꯉꯣꯟꯗ ꯊꯨꯒꯥꯏꯔ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯗ꯭ꯔꯦꯕ ꯀꯩꯅꯣꯗꯤ ꯑꯗꯨꯒ ꯇꯦꯁ ꯇꯧꯕꯗꯅ ꯊꯣꯏꯕꯤꯒꯤ ꯏꯁꯇꯦꯖꯁꯦ ꯂꯥꯁ ꯏꯁꯇꯦꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯣꯡ ꯀꯛꯏꯁꯤꯅ ꯃꯥꯏ ꯁꯔꯨꯁꯦ ꯅꯥꯃꯟꯕꯗꯒꯤ ꯃꯥ ꯈꯣꯡꯁꯦ ꯊꯝꯕ ꯐꯥꯎ ꯌꯥꯗꯦ ꯂꯦꯡ ꯐꯥꯎ ꯌꯥꯗꯦ ꯑꯗꯨ ꯀꯛꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯋꯥꯗꯣꯏꯕ ꯑꯗꯨꯅ ꯀꯛꯄ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯗꯗꯤ ꯈꯪꯍꯟꯗꯦꯀꯣ ꯑꯗꯣ ꯀꯛꯑ ꯃꯇꯨꯡꯗ ꯈꯣꯡ ꯆꯠꯄ ꯇꯝꯈꯠꯂꯦ ꯍꯩꯒꯠꯂꯦ ꯊꯣꯏꯕꯤꯁꯦ ꯈꯣꯡ ꯆꯠꯄꯁꯦ ꯍꯩꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯈꯣꯡꯁꯦ ꯀꯛꯈꯤꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤꯗꯨꯅ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯃꯃꯥꯗꯀꯣ ꯑꯗꯨꯒꯅ ꯃꯥꯏ ꯀꯦꯟꯁꯔ ꯁꯦꯜꯈꯩꯁꯤꯅ ꯂꯪꯁꯇ ꯌꯧꯈ꯭ꯔꯕꯅꯦꯀꯣ ꯖꯁ ꯃꯉꯣꯟꯗ ꯊꯦꯔꯥꯄꯤ ꯇꯧꯔꯝꯃꯤꯗꯨꯗꯤ ꯈꯔ ꯂꯥꯁꯇꯤꯡ ꯑꯣꯏꯅꯕ ꯏꯁꯥꯗꯣ ꯍꯣꯠꯅꯕꯅꯦꯕ ꯑꯗꯨꯅꯤꯕ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯦ ꯑꯩꯁꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅ ꯈꯪꯉꯛꯄꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯈꯔꯅꯤ ꯂꯩꯔꯒ ꯃꯥ ꯅꯥꯕꯁꯦ ꯈꯔ ꯍꯦꯟꯖꯤꯜꯂꯤ ꯇꯥꯕꯗꯒꯤꯗꯤ ꯂꯪꯁꯇꯒꯤ ꯑꯃꯨꯛ ꯏꯁꯤꯡ ꯆꯤꯡꯊꯣꯛ ꯈꯣꯠꯇꯣꯛ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯈꯨꯠ ꯅꯣꯟꯖꯔꯒ ꯊꯣꯏꯕꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯐꯣꯇꯣ ꯀꯩꯀꯥ ꯎꯔꯛꯄꯁꯦ ꯃꯥꯏ ꯚꯤꯗꯤꯑꯣ ꯎꯔꯛꯄꯁꯦ ꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯕꯨ ꯐꯥꯎꯕꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯁꯤꯕꯗꯣ ꯍꯦꯜꯂꯛꯄꯒꯤ ꯑꯩꯅ ꯇꯥꯟꯅꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯑꯩꯅ ꯁꯕꯁꯀ꯭राꯏꯕꯔ ꯃꯌꯥꯝꯗꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯄꯒ ꯄꯩꯁꯥ ꯅꯤꯖꯈꯤꯕ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ 50,000 ꯃꯅꯥꯛꯇ ꯇꯥꯈꯤꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯂꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 50,000 ꯃꯅꯥꯛ ꯆꯪꯉ ꯀꯦꯃꯣꯇꯁꯨ ꯀꯥꯞꯄꯀꯣ ꯗꯣꯁ ꯑꯃꯅꯤꯇꯁꯨ ꯀꯥꯞꯄ ꯉꯝꯍꯧꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯄꯦꯜꯂꯤꯕ ꯏꯁꯥꯗꯨꯅ ꯈꯔꯅꯤ ꯂꯥꯁꯇꯤꯡ ꯑꯣꯏꯍꯧꯔꯗꯤ ꯅꯨꯡꯉꯥꯏꯍꯧꯔꯗꯤꯅ ꯑꯗꯨꯗ ꯃꯥꯅ ꯀꯀꯥ ꯑꯦꯝ ꯄꯨꯇꯤꯅꯥꯎ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯑꯦꯝ ꯄꯨꯇꯤꯅꯥꯎꯅ ꯍꯦꯜꯞ ꯇꯧꯔꯛꯄꯩ ꯀꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯃꯥꯅ ꯑꯗꯨꯗꯣ ꯎꯕꯗ ꯍꯥꯏꯗꯤ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯇꯕ ꯌꯥꯗꯦ ꯁꯤꯅꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯎꯅꯍꯧꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯣꯡꯗꯣ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯥꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯕꯨꯁꯨ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯒꯦ ꯑꯗꯨꯒ ꯈꯔ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯤ ꯃꯥꯡꯗ ꯃꯌꯥꯝꯗ ꯈꯪꯍꯜꯍꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯎꯠꯊꯣꯛꯀꯦꯅ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ ꯃꯥꯗꯤ ꯌꯥꯝ ꯈꯤꯡꯉꯦꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯃꯥꯏ ꯃꯁꯝꯁꯨ ꯍꯥꯞꯄꯤꯔꯤꯅꯦꯕ ꯃꯉꯣꯟꯗ ꯌꯥꯝ ꯄꯛꯆꯕ ꯍꯥꯏꯇꯥꯔꯦ ꯁꯝ ꯍꯥꯞꯄꯒ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ ꯈꯤꯡꯈꯤꯕꯗꯒꯤ ꯊꯣꯏꯕꯤ ꯑꯩꯒ ꯅꯪ ꯀꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯄꯣꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯀꯀꯥ ꯑꯩ ꯆꯥꯛ ꯀꯧꯗꯣꯏꯅꯤ ꯀꯀꯥꯕꯨ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ ꯀꯣꯏꯁꯤ ꯀꯣꯏ ꯑꯗꯨ ꯃꯇꯨꯡꯗ ꯗꯥꯎ ꯌꯥꯝ ꯌꯥꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯦ ꯁꯣꯔ ꯍꯣꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈꯠꯂꯛꯄ ꯀꯥꯟꯗ ꯑꯗꯨ ꯃꯇꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗꯅ ꯊꯣꯏꯕꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯊꯣꯏꯕꯤ ꯈꯖꯥꯏꯗꯩ ꯀꯩꯗꯩ ꯄꯣꯝꯊꯣꯔꯛꯑꯦ ꯑꯗꯨꯗꯩꯗꯤ ꯃꯥꯒꯤ ꯑꯦꯁꯇ꯭ꯔꯦꯠꯀꯤ ꯗꯣꯁ ꯍꯦꯟꯒꯠꯂꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯄꯦꯟꯗꯕꯁꯦ ꯊꯣꯏꯕꯤꯁꯦ ꯑꯗꯨ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯍꯤꯞꯄꯁꯦ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯑꯣꯟꯂꯤ ꯐꯝ ꯃꯣꯟ ꯉꯥꯒ ꯁꯨꯃꯥꯏꯅ ꯇꯨꯝꯕ ꯇꯥꯏ ꯊꯣꯏꯕꯤ 24 ꯑꯋꯥꯔ ꯁꯤꯅꯤ ꯑꯗꯨꯒ ꯍꯤꯞꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯤꯞꯊꯈꯤꯕ ꯃꯥꯏ ꯁꯣꯔꯁꯦ ꯐꯨꯟꯕ ꯍꯥꯏꯇꯥꯔꯦ ꯂꯪꯁꯇ ꯀꯦꯟꯁꯔ ꯁꯦꯜꯈꯩꯗꯨꯅ ꯖꯒꯥ ꯑꯁꯥꯃꯨꯛꯇꯅꯤ ꯉꯥꯏꯁꯦ ꯁꯤ ꯃꯇꯦꯛꯁꯤꯒꯅꯤ ꯑꯉꯥꯡꯗꯨꯅ ꯁꯣꯔ ꯍꯣꯜꯂꯝꯃꯦ ꯑꯗꯨꯅ ꯊꯣꯏꯕꯤꯁꯦ ꯐꯖꯅ ꯑꯩ ꯂꯥꯛꯄ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯃꯥ ꯄꯨꯔꯥ ꯇꯨꯝꯕ ꯐꯪꯍꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯃꯥ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯎꯕꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯌꯥꯝ ꯔꯦꯁ ꯐꯪꯉꯝꯃꯅꯤꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯒ ꯊꯣꯏꯕꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯀꯣꯏꯕꯗꯤ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯊꯣꯏꯕꯤꯁꯦ ꯄꯨꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯦꯇꯨꯁꯦ ꯍꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯇꯦꯇꯨ ꯍꯛꯄ ꯍꯥꯏꯁꯦ ꯃꯤꯁꯨ ꯈꯟꯅꯕꯅꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯇꯨꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯍꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯒ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯝꯐꯥꯅ ꯄꯨꯛꯅꯤꯡ ꯄꯤꯛꯊꯕ ꯈꯣꯠꯄ ꯀꯔꯤꯝꯇ ꯇꯧꯗꯅꯕꯅꯤ ꯇꯝꯐꯥꯗꯁꯨ ꯍꯥꯏꯔꯤ ꯇꯝꯐꯥ ꯅꯪ ꯌꯦꯡꯉꯝꯕꯁꯨ ꯈꯪꯉꯨ ꯅꯪꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒꯤ ꯆꯤꯆꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯅꯥꯔꯤꯁꯦ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯃꯥ ꯇꯝꯐꯥꯕꯨ ꯌꯥꯝ ꯂꯨ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣই ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ ꯇꯝꯐꯥꯕꯨꯁꯨ ꯃꯌꯥꯝ ꯂꯨ ꯇꯧꯒꯅꯤ ꯃꯆꯦꯗ ꯀꯣꯏꯍꯟꯕ ꯄꯨꯕ ꯉꯝꯍꯧꯗꯕꯗꯣ ꯑꯩ ꯆꯠꯇ꯭ꯔꯤ ꯃꯥꯡꯗ ꯇꯝꯐꯥꯒꯤ ꯅꯣꯡꯃ ꯑꯣꯐ ꯅꯨꯃꯤꯠꯇ ꯇꯝꯐꯥꯕꯨ ꯀꯣꯏꯍꯟꯕ ꯄꯨꯒꯅꯤ ꯑꯗꯨꯒ ꯇꯝꯐꯥꯒ ꯄꯨꯟꯅ ꯆꯥꯕ ꯉꯝꯕꯗ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯊꯣꯏꯕꯤꯅ ꯃꯊꯛꯇ ꯎꯔꯒꯁꯨ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯇꯝꯐꯥꯒ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯕꯁꯦ ꯑꯗꯨꯒ ꯃꯤꯅ ꯈ꯭ꯋꯥꯏ ꯉꯛꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯁꯤꯅꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯁꯦ ꯂꯤꯌꯣꯟ ꯅꯨꯡꯁꯤ ꯕꯣꯕꯣꯟ ꯅꯨꯡꯁꯤ ꯀꯩꯝꯇ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯩꯁꯦ ꯊꯣꯏꯕꯤ ꯀꯌꯥꯝꯇ ꯊꯣꯛꯅꯗꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯦ ꯊꯣꯛꯅꯕꯗꯩ ꯍꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯇꯥꯡꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯅꯝꯕꯅ ꯈꯪꯁꯨ ꯈꯪꯗꯕ ꯌꯥꯎꯏ ꯈꯪꯗꯕꯈꯩꯅ ꯈꯪꯗ꯭ꯔꯦ ꯑꯈꯪꯕ ꯑꯩꯈꯣই ꯄꯨꯜꯂꯒ ꯂꯩꯔꯛꯑꯗꯤ ꯃꯣꯏꯁꯨ ꯆꯦꯟꯖ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯈꯜꯂꯛꯀꯅꯤ ꯃꯥꯅ ꯁꯨꯝ ꯃꯊꯧ ꯇꯥꯗꯕꯤꯗ ꯑꯉꯥꯡꯁꯤꯒ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ
ꯑꯗꯨꯅ ꯑꯉꯥꯡ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯏ ꯃꯆꯥ ꯍꯥꯏꯕ ꯂꯩꯇꯦ ꯁꯨꯔꯖꯀꯤ ꯃꯆꯥ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯕꯅ ꯈ꯭ꯋꯥꯏ ꯇꯥꯡꯕꯅꯤ ꯁꯤꯒꯗꯤ ꯂꯣꯏ ꯂꯣꯏꯔ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯈꯪꯁꯨ ꯈꯪꯗꯦ ꯆꯠꯈꯔꯤꯁꯦ ꯂꯩꯔꯤꯉꯩꯗ ꯀꯀꯥꯅ ꯅꯨꯡꯁꯤꯕꯗꯣ ꯈꯪꯍꯧꯔꯦ ꯑꯗꯨꯅ ꯊꯣꯏꯕꯤꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯋꯥ ꯉꯥꯡꯕ ꯉꯝꯃꯛꯇꯕ ꯃꯇꯥꯡꯗ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯑꯕꯤꯖꯤꯠ ꯍꯥꯏꯅ ꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯝ ꯚꯦꯂꯨ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯃꯃꯤꯡꯁꯦ ꯐꯠ ꯂꯥꯎꯅ ꯃꯤꯅ ꯈꯪꯗꯕꯅꯦ ꯑꯕꯤꯖꯤꯠ ꯐꯥꯎꯕ ꯊꯣꯏꯕꯤꯗꯤ ꯃꯀꯣꯛꯁꯦ ꯐꯠ ꯂꯥꯎꯅ ꯀꯥꯎꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯒꯤ ꯇꯦꯕ꯭ꯂꯦꯠꯇꯨꯒꯤ ꯃꯈꯥꯗ ꯄꯩꯁꯥ ꯂꯩꯍꯧꯕꯈꯩꯗꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯩꯒ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯨꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯁꯤ ꯀꯩꯅꯣꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯇꯥꯎꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯎꯍꯜꯂꯤꯗꯅ ꯑꯩꯉꯣꯟꯗ ꯁꯤꯃ ꯂꯩꯔꯤꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯄꯣꯔꯣꯝꯄꯥꯠ ꯇꯧꯔꯝꯃꯦ ꯑꯗ ꯚꯤꯗꯤꯑꯣ ꯎꯍꯜꯂꯛꯄꯁꯤꯗꯅꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯛꯄꯁꯦ ꯑꯁꯅ ꯊꯃꯣꯏ ꯁꯣꯛꯄꯁꯦ ꯑꯗꯣ ꯏꯇꯥꯎ ꯎꯔꯁꯨ ꯎꯔꯝꯃꯅꯤ ꯃꯥꯒꯤ ꯕ꯭ꯂꯣꯛꯇ ꯀꯩꯗ ꯌꯧꯕꯅꯦꯕ ꯉꯁꯥꯏꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯏꯗꯣ ꯃꯈꯥꯁꯤꯗ ꯑꯩꯅ ꯈꯟꯕꯅ ꯉꯁꯥꯏ ꯇꯦꯕꯜ ꯃꯈꯥꯗ ꯊꯝꯒꯗꯧ ꯃꯥꯜꯂꯦ ꯑꯍꯥꯟꯕꯁꯤꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥꯅ ꯚꯤꯗꯤꯑꯣꯁꯦ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯀꯣꯚꯔꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯨꯔꯥ ꯊꯨꯡꯖꯤꯜ ꯊꯝꯃꯦ ꯑꯗꯣ ꯁꯠꯇꯣꯔꯛꯄꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯥꯊꯤꯕꯩ ꯆꯥꯡ ꯆꯥꯕ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯀꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯄꯩꯁꯥꯈꯩꯗꯣ ꯂꯩꯔꯤꯕ ꯍꯥꯏꯅ ꯀꯀꯥ ꯆꯥꯛꯀꯧ ꯆꯥꯗꯣꯏꯗꯣꯏꯅꯤ ꯂꯩꯔꯤ ꯃꯃꯥꯅꯒ ꯎꯠꯇꯣꯏꯅꯤ ꯁꯥꯎꯔꯀꯥꯟꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯉꯛꯄꯅꯤ ꯑꯉꯥꯡꯗꯨꯒ ꯑꯩꯒ ꯑꯦꯇꯦꯆ ꯑꯣꯏꯕꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯃꯥꯒ ꯑꯩꯒ ꯍꯥꯏꯗꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯦꯔꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯥꯞ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯈꯪꯕꯤꯔꯝꯃꯦ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯝ ꯐꯖꯅ ꯗꯤꯁꯀꯥꯎꯟ ꯌꯥꯝ ꯄꯤꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯥꯛꯇꯔꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯑꯣꯏꯔꯒꯁꯨꯀꯣ ꯃꯥꯏ ꯃꯤꯁꯦꯁꯁꯦ ꯃꯩꯇꯩꯅꯦꯕ ꯗꯥꯛꯇꯔꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯒꯤꯗꯃꯛꯇ ꯇꯦꯕꯤꯕꯤꯔꯒ ꯂꯧꯕꯤꯗꯅ ꯍꯔꯥꯎꯅꯕ ꯁꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗꯤ ꯈꯪꯉꯕꯅꯤꯅ ꯏꯆꯥꯒꯤ ꯀꯣꯛꯈꯣꯏꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯈꯔ ꯂꯥꯁꯇꯤꯡ ꯑꯣꯏꯍꯟꯅꯕ ꯀꯝꯐꯣꯔꯠ ꯑꯣꯏꯍꯟꯅꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯔꯅꯤꯗꯣ ꯂꯨꯟ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯠ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯕꯤꯔꯦꯀꯣ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯂꯩꯈꯤꯗꯕꯁꯤꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯕꯅꯦꯕ ꯃꯥ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯂꯩꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯋꯥꯗꯣꯏꯁꯦ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯥꯟꯒꯤꯕꯨ ꯍꯤꯡꯒꯗ꯭ꯔꯥ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯕꯨ ꯋꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯃꯥꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯈꯟꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯃꯃꯥꯗꯁꯨ ꯌꯥꯝ ꯇꯥꯏ ꯀꯞꯀꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯊꯣꯏꯕꯤꯁꯨ ꯈꯪꯉꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯩ ꯅꯪꯅ ꯆꯞ ꯆꯥꯕꯤ ꯄꯨꯔꯥ ꯆꯍꯤ ꯑꯅꯤꯁꯤꯃ ꯃꯃꯥꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔ 24 ꯑꯋꯥꯔ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯩꯅꯤ ꯃꯆꯥꯁꯦ ꯐꯝꯍꯜꯂꯒ ꯉꯥꯊꯍꯜ ꯑꯗꯨꯝ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯁꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ 3, 4, 5 ꯊꯥꯛꯄ ꯉꯝꯃꯤ ꯂꯨꯟ ꯇꯧꯕ ꯉꯝꯃꯤ ꯑꯗꯣ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯊꯥꯛꯄ ꯉꯝꯃꯛꯇꯦ ꯍꯥꯏꯁꯦ ꯌꯥꯝ ꯑꯊꯣꯕ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯊꯣꯏꯕꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯁꯤꯁꯦ ꯑꯁꯨꯝꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯈꯟꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝ ꯊꯥꯛꯄ ꯉꯝꯃꯤꯀꯣ ꯃꯆꯥ ꯂꯣꯏ ꯄꯥꯟꯅ ꯉꯝꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯆꯥꯎꯔ ꯃꯇꯨꯡꯗ ꯃꯃꯥ ꯑꯃ ꯄꯥꯟꯅ ꯉꯝꯗꯦ ꯁꯤ ꯑꯐꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯄꯤꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯆꯞ ꯆꯥꯕꯤꯅꯤ ꯑꯗꯨ ꯊꯣꯏꯕꯤꯕꯨꯗꯤ ꯑꯩꯈꯣꯏ ꯐꯥꯔ ꯊꯝꯕ ꯌꯥꯗꯦ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯣ ꯃꯊꯛꯇ ꯏꯔꯩ ꯉꯥꯛꯇꯅꯤꯀꯣ ꯆꯠꯈꯔꯦ ꯑꯉꯥꯡꯗꯣ ꯑꯗꯣ ꯅꯪ ꯇꯧꯕꯤꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕꯤ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯆꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯕ ꯅꯠꯇꯅ ꯑꯇꯩ ꯑꯣꯞꯁꯟ ꯂꯩꯇꯦ ꯕꯠ ꯄꯨꯛꯅꯤꯡꯗꯗꯤ ꯂꯣꯏ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯑꯅꯝꯕꯅ ꯅꯪꯁꯨ ꯍꯪꯉꯩꯀꯣ ꯁꯨꯃꯥꯏꯅ ꯈꯪꯕꯤꯍꯧꯕꯁꯦ ꯑꯩꯅ ꯈꯟꯖꯔꯝꯕꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨ ꯐꯪꯕꯗꯧꯅ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯈꯪꯕꯤꯕ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯊꯣꯏꯕꯤꯕ ꯑꯅꯝꯕꯅ ꯆꯠꯄ ꯃꯐꯝꯗ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯖꯁ ꯋꯥ ꯍꯥꯏꯗ꯭ꯔꯁꯨ ꯐꯣꯇꯣ ꯀꯥꯟꯗ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗ ꯎꯕ ꯏꯆꯥ ꯊꯣꯏꯕꯤꯕꯅꯤꯀꯣ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯑꯉꯥꯡꯗꯣ ꯑꯩꯗꯤ ꯀꯞꯄꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯊꯣꯏꯕꯤꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔ ꯃꯤꯉꯣꯟꯗ ꯆꯤꯡꯍꯜꯂꯒ ꯀꯞꯄ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯞ ꯆꯥꯕ ꯌꯥꯎꯕꯅꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯊꯣꯏꯕꯤꯁꯦ ꯑꯗꯨꯅ ꯐꯪꯍꯧꯕ ꯃꯤꯈꯩꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯣꯏꯗꯤ ꯐꯪꯍꯧꯕꯅꯦꯕ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯅ ꯐꯖꯅ ꯃꯦꯃꯣꯔꯤꯗ ꯃꯌꯥꯝ ꯍꯥꯞꯄꯒ ꯆꯠꯇꯣꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦ ꯊꯣꯏꯕꯤ ꯑꯗꯨꯒ ꯂꯤꯌꯣ ꯃꯌꯥꯝꯒꯤ ꯁ꯭ꯇꯣꯔꯤ ꯆꯦꯞꯇꯔ ꯃꯌꯥꯝ ꯍꯥꯞꯄ ꯄꯨ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏ ꯃꯔꯛꯇ ꯆꯔꯈꯠ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯆꯔꯈꯠ ꯑꯃ ꯌꯥꯎꯏꯀꯣ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯆꯔꯈꯠ ꯑꯃ ꯌꯥꯎꯏ ꯃꯥ ꯍꯧꯖꯤꯛ ꯄꯨꯗꯣꯔꯦꯅ ꯃꯥꯏ ꯃꯁꯛ ꯃꯈꯥꯒꯤ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ ꯃꯥꯏ ꯃꯁꯛꯁꯤꯗꯤ ꯃꯪꯗꯒꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯊꯣꯏꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯑꯃ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯑꯦꯕ ꯀꯩꯅꯣ ꯑꯃ ꯃꯅꯥꯛꯇ ꯊꯝꯃꯣ ꯅꯪꯒꯤꯁꯤꯗ ꯑꯩ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗ ꯁꯣꯛ ꯆꯠꯂꯤꯅꯦꯕ ꯅꯨꯡꯉꯥꯏꯇꯕꯗ ꯑꯗꯒꯤ ꯁꯨꯝ ꯑꯃꯨꯛꯀ ꯌꯦꯡꯉ ꯇꯣꯛꯄ ꯅꯠꯇꯕ
ꯁꯨꯝ ꯅꯣꯡ ꯅꯤꯅꯤꯒ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯝ ꯆꯤꯡꯈꯠꯂꯛꯑꯦ ꯑꯦꯀꯥꯎꯟ ꯆꯪꯉꯒ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯏꯁꯥꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯄꯨꯔꯥ ꯇꯥꯟꯖꯥꯗꯨꯗ ꯃꯤꯔꯦꯀꯜꯒꯨꯝꯕꯅꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯒ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯄꯁꯦ ꯑꯩꯅ ꯊꯑꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯑꯉꯥꯡꯗꯨ ꯎꯔ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯆꯤꯡꯈꯠꯂ ꯍꯥꯟꯅꯩꯁꯤꯕꯨ ꯁꯤ ꯃꯥꯟꯅꯕ꯭ꯔꯥꯒ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯦꯕ ꯑꯩꯅꯀꯣ ꯑꯅꯤꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯇ꯭ꯋꯤꯟꯁꯀ ꯑꯣꯏꯖꯥꯠꯂ ꯀꯥꯟꯗ ꯇ꯭ꯋꯤꯟꯁꯄꯨꯗꯤ ꯅꯠꯇꯦ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯏꯁꯥꯗ ꯑꯣꯏꯍꯟꯅꯤꯡꯕ ꯑꯃꯒ ꯂꯩꯗꯅ ꯁꯨꯝ ꯃꯁꯛ ꯃꯥꯟꯅꯕ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯗꯨꯗꯁꯨꯅꯦ ꯑꯩꯅ ꯀꯃꯥꯏꯅ ꯀꯥꯏꯗꯒꯤ ꯊꯤꯔ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯖꯥꯠꯅꯣ ꯀꯥꯟꯗ ꯑꯗꯨꯁꯨ ꯈꯪꯅꯤꯡꯕ ꯂꯩ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯀꯣ ꯍꯧꯖꯤꯛꯀꯤ ꯗꯗꯥꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯁꯦꯝ ꯅꯥꯔꯝꯕ ꯃꯥꯒꯤꯅ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯁ꯭ꯇꯦꯖꯇ ꯅꯧꯕꯅꯤꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔ ꯍꯤꯡꯍꯧꯔꯦ ꯑꯗꯨ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯊꯣꯏꯕꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯎꯕ ꯀꯥꯟꯗ ꯃꯥꯅ ꯁꯤꯗꯤ ꯄꯨꯔꯥ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯒꯩ ꯇꯥꯏꯇꯜꯗꯣ ꯑꯗꯨꯁꯨ ꯁꯦꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗꯗꯤ ꯗꯗꯥꯗꯨꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯏꯆꯥꯗꯨꯁꯨ ꯅꯥꯔꯒ ꯐꯦꯁꯇꯣ ꯂꯥꯜꯂꯛꯄꯅꯤꯅꯀꯣ ꯑꯁ ꯑꯝꯇꯪ ꯆꯠꯂ ꯊꯦꯡꯅꯧꯒꯦ ꯁꯤꯗꯤ ꯏꯆꯥꯃꯛꯅꯤ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩꯅ ꯃꯥꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯅꯤꯃꯛ ꯆꯠꯂꯒ ꯑꯦꯗ꯭ꯔꯦꯁꯇꯣ ꯂꯧꯔꯒ ꯑꯩꯉꯣꯟꯗꯒꯤ ꯃꯦꯁꯦꯖ ꯇꯧꯅꯔꯒꯀꯣ ꯗꯥꯏꯔꯦꯛ ꯊꯣꯏꯕꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯎꯕꯒ ꯃꯣꯏꯗ ꯄꯪꯀꯥꯞꯇ ꯀꯞꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯒ ꯄꯨꯔꯥ ꯎꯕ ꯑꯗꯨꯃꯥꯏꯅ ꯃꯃꯤꯠ ꯃꯃꯥꯡꯗꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯎꯔꯤꯄꯣꯛꯀꯤ ꯗꯗꯥꯗꯣ ꯃꯥꯅꯅꯦ ꯊꯣꯏꯕꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯩ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯥꯅ ꯐꯖꯅ ꯁꯪꯕ ꯈꯣꯠꯄ ꯃꯆꯥꯅꯨꯄꯤ ꯃꯃꯤ ꯄꯨꯔꯥ ꯊꯣꯏꯕꯤꯗ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯃꯥꯅ ꯐꯖꯅ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯔꯣꯝꯗꯒꯤ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯅꯤꯡꯉꯤ ꯗꯗꯥꯕꯨ ꯑꯗꯨꯒ ꯑꯩꯅ ꯐꯣꯇꯣꯗꯗꯤ ꯑꯝꯇꯪ ꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯗꯗꯥꯒꯤ ꯏꯆꯥꯁꯦ ꯁꯨꯡꯎ ꯎꯗꯕ ꯑꯩꯅ ꯑꯗꯨꯒ ꯉꯥꯛꯇꯪꯕ ꯅꯨꯃꯤꯠꯇꯨꯒ ꯂꯥꯛꯑ ꯐꯝꯍꯟꯕ ꯀꯥꯟꯗ ꯑꯩꯅ ꯂꯥꯞꯇ ꯎ ꯀꯥꯟꯗ ꯑꯩ ꯐꯥꯔꯁꯇ ꯈꯪꯗꯦ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯈꯟꯕ ꯑꯩꯅ ꯀꯣꯟꯅ ꯊꯣꯏꯕꯤ ꯃꯃꯥꯗ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯁꯤꯅꯤꯗꯅ ꯑꯩꯅ ꯑꯗꯨꯅꯅꯤꯅ ꯃꯁꯛꯁꯦ ꯉꯁꯥꯏꯗꯩ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗ ꯎꯕꯗ ꯐꯠꯂꯥꯎ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕꯠ ꯀꯣꯟꯅꯒꯤ ꯁꯛꯇꯝ ꯊꯣꯏꯕꯤ ꯃꯃꯥꯏ ꯀꯥꯝꯈꯠꯈ꯭ꯔꯦꯀꯣ ꯅꯥꯕꯗꯤ ꯑꯗꯨꯏ ꯃꯇꯥꯡꯒꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯃꯃꯥꯡꯒꯤ ꯐꯦꯁ ꯀꯩꯗ ꯁꯝ ꯍꯥꯞꯄꯒ ꯅꯝꯕ ꯈꯣꯠꯄ ꯑꯃꯗꯣ ꯀꯨꯆꯨꯗꯩ ꯀꯩꯗꯒꯤ ꯃꯣꯏꯅ ꯏꯪ ꯇꯞꯄ ꯉꯥꯡꯕ ꯈꯣꯠꯄ ꯌꯥꯝ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯉꯣꯟꯗ ꯀꯧꯁꯤꯜꯂꯒ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯉꯥꯡꯗꯨꯁꯨ ꯃꯔꯝꯗꯤ ꯃꯥ ꯄꯨꯔꯥ ꯇꯣꯇꯦꯂꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯒ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯅꯦꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯗꯤ ꯄꯨꯔꯥ ꯅꯣꯏꯁꯨ ꯎꯕꯗ ꯃꯥꯜꯂꯝꯒꯅꯤꯀꯣ ꯑꯗ ꯁꯇ꯭ꯔꯤ ꯃꯥꯡꯗ ꯑꯝꯇꯪ ꯗꯗꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒ ꯑꯝꯇꯪ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯪꯗꯦ 70% ꯃꯥꯡꯒ 50% ꯃꯥꯡꯒ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯒ ꯑꯃꯨꯛꯀ ꯃꯅꯥꯛꯇ ꯐꯝꯃꯒ ꯈꯖꯥꯏꯗꯒ ꯄꯥꯏꯕꯗ ꯁꯦꯝ ꯐꯤꯂꯤꯡ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯑꯁ ꯄꯨꯔꯥ ꯃꯤꯔꯦꯀꯜꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯆꯍꯤ ꯐꯥꯎ ꯃꯥꯟꯅꯔꯛꯄ ꯆꯍꯤ ꯐꯥꯎ ꯃꯥꯟꯅꯔꯛꯄ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯟꯅꯔꯛꯄ ꯁꯥꯒꯩ ꯇꯥꯏꯇꯜ ꯐꯥꯎ ꯃꯥꯟꯅꯔꯛꯄ ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯤꯗꯤ ꯑꯅꯥꯕ ꯃꯈꯜꯗꯨꯁꯨ ꯃꯥꯟꯅꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯃꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯨ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯈꯤꯇꯪ ꯀꯣꯃꯦꯗꯤ ꯇꯧꯔꯁꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯤꯗꯅ ꯑꯥ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯤ